Center na pirakliba thazabada Manipur lengang na thazaba thambana assembly gi session kaubagi matang yaudri haiduna kaudabani kauroi haibana te haina Chief Minister N Biren na phongdorakli. Naga solution na Manipur gi ngamkhaida akaiba amata leihaloi haina Prime Minister na thazaba pirakliba fawbada ai bacherol piu haina kokomina demand tauriba asi karamba leibak ta chanabage haina RK Ranjan na hanglakli. Lamdamasigi Furup Singh Achumba Puari Ningtina Iduna Thamhaudrabadi Jahi Karagi Matunda Achoba conflict Thorakwa Yai Haina MP Dr. RK Ranjan Phongdokre. Amasung Association of Radiation Oncologists of India Northeast Chapter Ginumit Unit Chupna Chathagadaba Taramari Sube Annual Conference Ngasi Imphal the Manipur Governor Dr. Nasma Hebdullah Hawdokre. Makrumzadi. Adom Ning Video Impact News ni ai Kangin Bam Thoinu Henbi, Hausi Pungja Sipaugi Maru Pausing, Miam the Pizadi. Naga Peace Talks ki Warriorsin Purakuda Manipur da Hiram Amata da Sokaloi Haiduna Prime Minister, Amadi Union Home Minister na Pirakliba Thazaba Aduda, Palibalenga Asana Thazaba Thambana, Special Assembly Kaubagi Matang Yaudri Haiduna, Kaudabani, Kauroi Haibanati Haina Chief Minister N Biren na Phongdorakli. CM Secretariat Laiba Darbar Hall the Pangtokiba Miamgi Numit Amasung Hill Leaders Degi Thoram the Wafam Asi Phongdokibani. Miamgi Numit Amasung Hill Leaders Degi Marak Thatna Paumi Singa Unaba Aduda CM Birena Home Ministry the Lamdamasigi Miamna Pam Driba Amadi Pam Liba Singi Charakwa Warol Singh Thadana Kanghankre. Center Degi Naga Peace Talks ki Warriors in Puraklam Daida Stakeholders Singh Correcting Ida State Asigisu Lengang asana numit nini humni gi manungda kokomi gi mihut sing amasung lamdamasigi CSO singa unana bat tawgani haiki. Lenga ki oina sel kaithokaisinda athingba thamkibagi matangda birena center dagi lakadaba central share adu laktabadagi lupa koti chanirom overdraft lakshan gadore haiduna cheksel thorang lokhatkibani haiki. Ngarangda Central Share Gilupa Koti, Chama Humpuma Thoigi, Senfam Yorak Patangairi, Aduna Atuba Matamda Athing Baloktopa Yari, Hainasu Fundoki. OBC, Minority, ST da Startup, Manipur Gumna, Kanaba Piga the Riba, Stand Up, Manipur Gisu, by Law Sembaloide, Atuba Matamda notification Toklagani Haibawa from Su CM Natamki. Pangtoki Bamiamgi Numitamasung Hill Leaders, Degi Thoram Aduda, Mui Lissing Amarom Unaduna, Makoi Makoigi Wakat, CM Nataki. Thoramadugi Manungda Mui Karasu Chief Minister Gi Haksel Gi Tengbang, Amadi Chief Minister Gi Swatharabasing Gi Tengbang Gi Skimda Ming Chalhanki. CM Unabala Kiba Mui Singa Lamdam Asibo Sanghanabagi Pandamda Uchara Amamam Yentoki. Assembly of totally denied of them. Assembly Kowroy have quite totally denied of them. Now was it the government, popular government, popular government, Mayam. Siamaga Saka Malay, other than the all political party, Tim Moina worked out, civil society Tim Moina worked out. Central Library response to the negativity. Adudi Madugi negativity like positive point. No, whatever you say, quick Kanagani with the have been like Isida, Adumina Coxu, already trying to low like that. Like quick women's lap was on it lower. Aduna Koi, Soidana, Aquina Moroine, Sumba Porma Lacado Maline have a Tanjala Pakan. Sum Soidana. Naga Peace Talk ki Warriorsin Purakpada Manipur Gingam Kaida Akaiba Amata Lehaloi Haina Lebak Amadi Prime Minister na State ki Luchingba Singh da Thazaba Piraklaba Fawbada Aiba Jerol Piu Haina Kokomina Demand Tauriba Asi Karamba Lebak the Chanabage Haina MP Dr. RK Ranjan na Mari Lainaba Singh da Hanglakli. Wafamasi Ngasi Kongbada Leba Standard College Tapangtokiba Manipur Historical Society gi Chehigi Oiba Mipam Yawa Lakpada Paumi Singh Nahangba Wahangi Paukumda Lok Sabhagi MP Asina Phongdokibani. Mana Makha Taraduna MP Ama Oibagi Matau Ningtina Kangi, MP Amana Taugadaba Tabak Togda, Kudingmak Parliament Taugadabani, Manipur Gi Oiba Wathok Lakwa Matamda, Parliament Pukatuna Kana Nainana Basem Saduna Lay Haina Palladuna, Manipur Gi MP Marina, Naga Peace Talk Kimatang Datumina Laysen Belate, Haina Miam the Singtoki. Loinana Peace Talk ki Warriorsin Lakpada Manipur Gingam Kaida Makal Amatagi Akaiba Pidana Ing Tapamong da Purangnaba Thongnin Si Haina Miam da Mahakna Makatana Apil Toki.
MP amagi role fajana khangba mina they will not comment like that. MP gi role and duty akoi fajana khangi. Our activities, our duty will be only in parliament, not in the street. Any issue Manipur we are ready to argue and debate in the parliament only. I pray to God and also appeal to all our Manipuri people. Let us pray to God. Let the Naga peace be peacefully settled without disturbing our composite community culture and territorial integrity. Already assured by the Prime Minister, by the President, every higher up the assured to Krabaport Adu Akuna Tajabangam Dragadi. Where lies our stand? Adu the Aquikitan Lure. Karida Signary Noido Miam the Hangiro, Aqui Unadi, Aqui leader na Piriba, commitment to Aqui the Prime Minister Higher, no Aqui with Tajabar and Hungary, with all the teams in Taja, no in a Taja bit of the way Tajabado, I will not betray Sima High Grab. Laibaki quite our Prime Minister, Mana betrayed to Roy Hibasida, Carino, Aiva Pu Hiders, Caramo Lebak the Sanagi Sungus. Yes, I think. Naga Peace Talk ki matang da State Assembly ki akhanaba mifam ama kaudaba si MLA singi marakta mot khenaba wafam lakpa yabagi mong ubadagi ni haina BJP ki wangang loisu oiriba lamsang constituency ki MLA S Raje nangarang phongdo ki wafam adu Manipur People's Democratic Alliance na akan bamong da yaning da phongdo rakli wafam asi Manipur gi tongan ba political party tarani thoina punsinduna semba alliance asina sinduna Pologround maning da leiba MPP gi office ta pangtho ki bawakat mifam amada alliance asigi convener su oiriba Trinamool Congress Manipur gi President Dr. T. Hayes Inauchana phongdokibani Naga Peace Talk ki waroi silda yauriba wafam sing Miam da Khanghalu amadi Assembly gi akhanaba mifam ama November 19 gi mamang da kau haiduna pham ki bawakat mifam aduda alliance asida yauriba tongan ba political parties singi mihot singna sarukyaki Wakan mifam aduga mari lainana Dr. T. Hayes Inauchana makhatana haikibada MLA Razena ngarang phongdokiba wafam adu hauzik paliba lengak asida makhoi masel gi marakta luchingba munaringeda punba ngamdre haiba adu mayek sengna takle thawong asina paliba lengak asina Manipur gi saktam asi ngakpa ngamlaroidra haiba gi mipaiba leire loinana alliance asida yauriba national parties sing asina November 19 dagi haugadoriba parliament mifam asida Manipur kaidanaba achoba thodang longnaba parties sing gi national leaders sing da mathau taba che thakre haiki Ngasigi mifam aduda saruk yakiba alliance asigi chairman su oiriba MPP gi president O Jogindrona makhatana haikibada Manipur lengang na atuba matamda assembly mifam ama kauduna lamdam asi kaidanaba akanba firep ama lawgadabani karigumba lengak pasingna center gi luchingba singi yanana bachatlingeda Manipur gi apunba saktamda akaiba wafam ama hek yaurakpada Manipur gi miyamna tangsilakpa khongjang khudingmakta alliance asinasu mangzil thana saruk yagani haiki Sarkar state supporter we MLA nimphuse masi manung dei da makoi mot manadre habise man haibo wafam sina takserabani mot manadrabani na akoi gi assembly ka umatamda Manipur gi su khanabagi mahut adom da sattadana hammunabagi hidanabagi lamjelom da laakan da sarkar se kai gidra haibagi mi paibe leibadagi makoi de apprehension nama MLA sing da leibadagi sarkar kai gidra singnabadagi moi assembly ka ubungamdabo oiramsu yai Masi soida oigani Manipur Prajana Nunangi Mase Masi Kona Bidamata Karimba Pambayama Tawumatamda Haido Pidravanina Akoi Manipur Gomena Tonganba Step Ama ID Tonganba separate decision number Lorni Haibugumba Baro Sarkada Sagi Mungna Bamasangeva Adu Yona Muna View Hasini Okona Tamzerise NSCN IM amadi India government anigi marakta sanariba santigi warida Manipur gi territorial integrity kaihandanaba volunteer of the innocent people of Naga VIPN na Chief Minister N Birenda memorandum amapisinkre memorandum aduda NSCN IM gi dictatorship ki makhada lerakpada ukrul gi yamlaba praja kaya gi thawai manghanbikhi masina maram oiraga hauzik chingda leiba mioi kayana Manipur gi integrity kaihandanaba support tawduna lepliba asida Chief Minister na miyam gi apamba aduda lepiu hairi karigumba santigi wari asana Manipur gi integrity kaihalakpa taragadi mioi lising kaya asana punsi chuppa tagadoriba pi kaya adu state government na dai pugadabani hairi loinana volunteer of the innocent people of Nagana Manipur integrity inner land permit amadi chingatamga chap manana manaba mityeng de yengbiu haina apamba mot kaya masu memorandum aduda palli
Okrami Bobina Luchingba Congress Legislature Party gi MLA Kayana Communist Party of India gi National General Secretary MP Doraisamy Razaga New Delhi Delaiba CPI gi head office tangasi unakre. Unabaduda Naga Peace Accord na Manipur gi territorial integrity kaihandanaba amadi Citizenship Amendment Bill amuhana Jana Hanbiganu Haina Parliament Taksin Biyo Haina Memorandum ama present Loinana MP Doraisamy Razanasu Manipur ge CLP leaders singna pisalamba memorandum adu taramna lausanbaga loinana parliament ta mahaki angamba thakta Manipur gi territorial integrity kahendana ba honagani haina phongtoki. NSNIM amasung India lengak ani gi waroisin purakpada Manipur gi saktam da kairakpa taragadi maduda thoklakpa afafatta pumnama assembly mifam kau haiba yakidaba luchingba singna laugadabani haina kokomi gi assistant coordinator KHS athobana phongtokre wafamasi ngasi Maria Montessori Senior Secondary School Van Service Association sindra koirengai da phamkiba jexal mifam ga mari leinana athobana thamkibani Hiramasiga mari leinana KHS athobana makataraduna BJP gi wangang loisu oiriba lamsang AC gi MLA Salam Rajen nangarang assembly kaururagadi MLA sing wakhal manaraktaba yai haina phongtokiba adu miyam gi thajabagi wangmada leiba tayona ba wafamne lamdam asigi Miyamna Tagat Kiba Mihut Singna Masamasagi Mathau Khangna Maribak Maramdam Gidamak Paikat Kadaba Tabak Sing Paikalak Tabadagi Kokomina Miyam Galuinana Lambi Sorok the Toktana Kongjang Changselakpani Hainasu KHS Athobana Thamki. Ada India government da NSNIM nangang kiba oidabada yumfam oiraga sagat kiba dunaba wakhalon mayam do madu aikogi assembly gi floor na madu phajana justify tawrakanda argument thamakanda reject tawrakanda miyam gi achumba podu puthominaraga achumba du da ware bam launa nabo honabiyo ware badu da thawai yawba achumba bu achumba gi damakta lepa MLA अखोई ऑनरेबल MLA मैमना मधुर सपोर्ट तौरकांदा हाउस अदुना रिजोल्यूशन में पास तौ हाइबनी मसिदेसदा लिंजेन माननी मानरो है मोइना हाना उछलगा असेंबली फमदनबगी नाथैब पोरसे तौरिबसे हौजिकपुदी फै हयें सोयदना लेबा कायरक तारगदी असेंबली फमौदबगी टेकचाक खुदिमकसे अखोई MLA सिंगना लोइना पुगनी हाइबसे मणिपुर मैमना मधु लोइना मधु अखोइना लोइना मधु मार्क तौसलगा थमजरी हाइबसे मसि मैमदा अपील तौजगे Patsoi AC gi manung chanalaiba sapam lerak apun bamaira pai bi loop amadi the juvenile club tera sapam lerak ani na khutsam naduna cheksel mifam ama phamkre ngasigi mifam aduna chahi lisang sena chatharakpa India lengak amadi NSNIM ani gi marakta chathariba Naga Peace Accord ki waroisin ama lakhiba asida nungaiba phongdokhiba ga loinana karigumba waroisin asina Manipur gi apun ba saktam kaiba yaba Wafam Yaurabadi, Yabangam Loy, Manipur gi apun basaktam Kaihandanaba Hotnabada Association Ani Asana Hanbalaitana, Koko Mina Changsalak Pakungjang Kayada, Angamba Thakta, Saruk Yagani Haiba Wafam Asi, Nasigi Mipam Aduna Warep Loki. Naga Pistoki Warishina, Manipur Kai Kabiaroi. I call Koko Mina Changsalak Pakungjang Kodimata, Samalege, Apun Marapabi, and the Club Angapana, Saruk Yagani. Aduna koi Manipur sangui kai biaroi Manipur ngangkai kai biaroi Naga Pistoki warasina Manipur ki territory digiti kai biaroi long live Moirang Purel Fura Makhongda Maikai Adom gi miyamna Kokomi gi mityang makhada Cheksel Wakat Mifam chathakre Cheksel Wakat Mifam adu Moirang Purel Itham amasong Tumu Khongi Club amasong Maira Loop Singh amasong Itham Moirang Purel Tumu Khong Dam Tata Magics and Drivers Union gi mihut singna chathakibani Cheksel Wakat Mifam aduda Moirang Purel Maira Loop ki member THS Shyama Sakhina hai Naga Santigi Waroisina, Manipur gi apunbagi saktam da hiram amatada akaiba piba yaroi. Manipur asi chingamasung tam anina punduna sembani, pumnamak asi state asida ladiba MLA humpuna maril yaudaba, mathauna leitabadagi thokpani haiki. Khongjang adugi sarugamo oina itham Moirang Purel Tumu Khong Dam Tata Magics and Drivers Union gi Tata Magics singna Tumu Khongdagi Purama Khong Fauba Tata Magic gi rally chatki.
moi bhaji ma ukhun da pok pani manipur machani kari manam gi no mana manipur gi ningkha tambagi tanaram da greater nagaland na tanaram gi mahauta manipur gi apum gi saktam akoi manipur gi ngamkhai kai ba yaroi haina mana ngasi thangkat pir ba tar ga di tawbiram ba tar ga di akoi yam nungai jaga dam manipur gi ngamkhai ja koi kai ba sia yaroi singmi tammi ha ba che thaina wange dagi ipai bu hangtak dagi wari makhong si isini na hoi na koi loina rak pani emele hum phusna siem yauna thongang khudi gi kai ba yaroi ka heloi ha na di oi ba yaroi emele hum phuma pangkan sole kari ki no noi na chen la mu sarkar ma sem dori ni a sem sin dori ni sarkar ni sem ni na sem di kai no hona ga dam ni sarkar manung da kari ki no noi amot na kai me yam le ga a sem sin to kani adu sin to kani ha ja na thong na su lekta ba CPI Suknu Local Council na sinduna kakching khunauda India amadi NSN IM gi santi gi waroshin purakpada Manipur sokpa yaroi haiba wafam asida yumfam oiduna protest meeting pangthokre. Protest meeting adu the CPI State Secretary L Satin Kumar, Indian Lawyers Association Manipur gi Secretary KH Samungong na chingba Mue Singna India amadi NSN IM gi santi gi waroshin purakpada Manipur miyamna nungnang liba asi kari maramdagi oirakibano haibasi miyam punna khangminasi haiba wafam thamkibaga loinana waroisan purakpagi matam laklaba fauba agreement aduda kari yauri haibadu khanghandriba asinasu hena chingna hananabagi machak oiri haina wangangloi singna phongdoknaki Naga Peace Talk na Manipur gi apunbagi saktamda akaiba amata pirakpa yaroi haiduna ngasi hianglam lai Pangalba Market set the Chexil Mipam Chatakre. Hianglam gi Block Congress Committee na Sinduna Chatakiba Mipam Aduda, Kakching Block Congress Committee ki President Elangbam Manglemba Susarukyaki. Mipam Aduda, we stand for Manipur, Naga Peace Talk na Manipur Machet Tahanba Yaroi Haibana Chingba, Play Card Sing Paike. Naga Santigi Warina Manipur gi apunbagi saktam kaibi yaroi haina All Meira Paibi and Club Organization Tekcham amadi Ningsing Loop Tekcham na Sinduna Thawal District ki Tekcham khulgi akoiba machinda angauba phi punduna miyamna Chexil khongchat chatkre khongchat aduda sarug yakiba singna Long Live Manipur India gi Kanglup naiba thausil yaningde warosil purau wakai purakano framework agreement ki warol khanghalu Assembly ki mifam kau haiba play card kaya paiduna sarukyaki. Naga Peace Talk na lamdam asida akaiba piba yaroi amadi Territorial Council sembagi wafam yaroi haina Bishnupur District ki Tera Urak Industrial Estate Entrepreneur Association ge staff amadi workers singna Chexil mifam phamkre. Mifamadu the Saruk Yakiba Singna Manipur Apunbagi Saktam Kaibe Yaroi, Long Live Manipur Haiba Kolau Kaya Lauki. Naga Peace Talk na Manipur gi apunbagi saktam kaibe yaroi haiduna hianglam area da laiba school sing na mayai lambi the human chain semduna Chexil Khongjang Jangsinkre Chexil Khongjang adugi manung chana mahairoi singna lambi matai da leptuna Manipur gi saktam kaibe yaroi chingmi tammi amatani Long Live Manipur haiba kholau kaya lauki Ngasi Kokomina Changsalakpa Khongjangbu Sagatuna da Ayangpali Progressive Women's Organization amadi Soibam Lekai Ayangpali Youth Club ani nakutsam naraga Ayangpali JN Hospital dagi hauraga Chexil Maira Khongchat chatkre Chexil Maira Khongchat manungda NSN IM ani gi marakta sanaki basanti gi wari gi warushin miyam da khanghalu Manipur gi integrity kaibe yaroi amadi Long Live Manipur haiba kholau kaya lauduna chatki hari Naga Peace Talk ki warisinda Manipur gi apunbagi saktam kaibe yaroi haiduna Singjubung leira Kaisamthong Elangbam Lekai Kwakaitel dasu miyamna Chexil mifam sing phamki Tuisenphai Youth Club, Tuisenphai Women's Society, amadi United Women Rights Defenders Organization, Manipur na Sinduna,
Haukiba November 10 da Tuisan 5 village ki community hall da Naga Peace Talk na Manipur gi integrity kaibe yaroi haina cheksel mifam sathakiba adu Kharam Union Manipur ga mari amata leina de haina union asina thadorok cherol amada khanghalakli Lamdam asigi Purub Singhi Puwari Ningthina Iduna Thamhaudravadi Chahi Kharagi Matungda Achoba conflict Torpa Yai Haina MP RK Ranjanna Fundo Kibaga Luinana Achumba Amadi Asengba the Yumpam Oiba Puwari Inaba Lamdam Asigi Puwari Idiba Singda Apple Tokre Wafamasi Ngasi Imphal East ki Kongbadaliba Standard College ki Conference Hall the Pangtokiba Manipur Historical Society ki Chahi ki Oiba Miphamda Fundo Kibani Manipur Historical Society na College Asiga Kutsam Naduna Pangtokiba Mipam Asida Saruk Yaraduna MP RK Ranjanna Makhatana Fungdokibada Manipur gi Hausi Riba Sarang Naba Pibam Asida Puwari gi Karamba solution Purakadagi Haibasi Nainaba Mathautai Khongsai Lal gi Matangda Handakta Wathok Oikiba Asigumba Sing Asi Thoktanaba Thizin Humzinduna Achumba Puthoklaga Puwari Haibasi Lana Idanaba Historical Society na Tabak Tohaninge Karigumba Achumba Puwari Adu Puthoklabadi Lamdamasigi Furup Singi Marakta Nungainadaba Amadi Wakal Taminadaba Leiroi Maramaduna Lamdamasigi Yelho Furup Oiriba Chingmi Amadi Pangal Furup Ki Puwari Ningthina Iba Amadi Thizin Bachangi Masita Hodrabadi Jahi Karagi Matungda Lamdam Asida Ningai Sangdanaba Ama Thorakpayai Maramdi Ibangamba Mapangal Kanba Singna Puwari Asi Pangi the Isinba Kaya Taubugum Tauri Maduna Furup Masilgi Marakta Aran Bawakalol Fahan Bagi at Machak Ama Ohele Masi Taudanaba Hotnaba Changi Haiki Rihan Torkanda Achumadu Putuokanda the history is a twist of the guys. Masi ay lahanjaninba kharasuna antakista panjarini adar masi lamatamda homjailan ki kariki sitorkanda andaki stone numbagi yungdabagi mayam tawdarbal lam maybana palame wati palam de kan kasi sayatani ngasi ki situation conflict situation da koina thengnari ba mayam se masi historical society na with a solid background not a storytelling na with a concrete example tiraga asemba achumba history ma puthopang magadi I think in near future we should not have any kind of conflict, we should not have any kind of misunderstanding. Aduna singi tiasu, singi tiasu koi very antopasu radically. Even pangan ki tiasu hasana ibasagi. Otherwise there may be conflict in after few decades. Because conflict am tholok kada way am. Association of Radiation Oncologists of India North-East Chapter Ginumit Nini Chubna Chathagadaba Taramari Suba Annual Conference Ngasi Imphal da Manipur gi Governor Dr. Nazma Heptulana Hogdokre Manipur yauna North-East State the Cancer Nabagi Chang Yamna Henkalakliba Asigi Matang Gachunaba Layang Puthok Pagaluinana Matik Chaba Research Tawduna Laina Sing Asigi Horakfam Thidongnaba Honabagi Matam Oide Haina Governor Dr. Nazma Heptulana Fongdokre Jingmerong da Leba Hotel Classic Grande Dangasi Hogdokiba Conference Aduga Mari Lainana Governor Dr. Nazma Heptulana Hai Cancer Haibalaina Makhal Asi Manipur Yauna North-East Ladiba State Singde Yamna Toina Thingnaba Laina Makhal Ama Oiri Ngasi Association of Radiation Oncologists of India North-East Chapter Nasindana Pangthokliba Conference Asana North-East State Singda Cancer Makhal Kaya Ama Thingnariba Asigi Matangda Ningthina Khanaduna Hena Phabam Matamga Chunaba Layang Puthokpa Ngamba Oisanu Manipur Yauna North-East State Singda Chakhau Amadi Liver Gi Cancer Atopa State Singa Yengnabda Ka Hena Wangna Thingnariba Asigi Matangda Dr. Singna Layengi Mawong Puthokpaga Luinana Cancer Makalasi Matau Karamna Oihenbano Haiba Khangtoknaba Research Toba Matam Oide Haiki Manipur Lengang Amadi Nurses Association TNAI Jenims Unit Kayana ki Bawafam Singh November 13 Faubugi Manung da Thabak Oino Onthok Trabadi November 19 dagi Jenims da Mathok Tauriba Nurse Chamri Kunmathoi Thabak Lepagi Khongjang Changselagani Haina Association Asiki Joint Secretary PH Janapriyana Lauthokre Wafamasi Association Asina Sinduna Ngarang dagi Hauduna Jenims ki Medical Superintendent ki Office Mamangda Numit Humni Chathagadaba Wakat Mipam Amagamari Lainana Mahakna Fungdokibani Ngasi Nini Chanbo Oina Pangthokliba Wakat Mipam Aduga Mari Lainana PH Janapriyana Makhatana Haikibada Nurses Association
TNAI Jenims Unit na matam kayagi mamangdagi Jenims ta mathau tawriba nurse singi phangpham thokpa tongan ba demand sing pibinaba lengak ki mari leinaba singda taknaduna lakli Madugi sarugamo oina ngasi fawbada taliba demand sing asi thabak to onthoklagani haina Memorandum of Understanding MOU ahumlak khutyek pinakre Adubu hairiba MOU sing asi ngasi fawba thabak to onthoktre maramasina ngarangdagi kauduna Association asigi makhada lairiba Assistant Nursing Superintendent, Nursing Sister, OPD, amadi Nursing College ke staff nursing na khongjang asi changsanbani. Loinana November 13 fawbada Association asina nursing gi grade pay, nursing allowance, amadi uniform allowance piba yauna taliba demand sing asi thabak to onthoktrabadi November 19 dagi nursing na thabak pumnamak lebnanaba khongjang logani haiki. Karigumba yanaba pot amata laktraba adui taragadi akhoi date 18 dagi hauna akhoi total nurse lairiba Jenims lairiba nurse mayam se thoklaga masida phammani akhoi thabak suba lepani haina phongdok chaningi khoina tawraiba demand aisi akhoi gi oijaba khaktagi tawraga tawbani haidana praja miyamna khanbiganu yamna kuina long pending oiraba demand ni khoi 2010 dagi hawdana khoi takna dana lakpani khoina khoi gi patient amasung praja singbu yamna nungsijai aduna mayamna khoina tawriba kaino si demand asida sahajok pibiyu Manipur lengangna school singda thangta takpinaba ozalobagi process toriba asi athuba matamda loisinna binaba amadi arts and culture department ta thangta gi tonganba senfam khaba ki marks na lenga ki pukning chingsilakli wafam asi lamyan basanglen dak kanglei indigenous martial arts and cultural society ki marks na sinduna manipur da ahanba oina pangthokpa thangta gi numit thoromga mari leinana ki marks ki advisor ke jiten na phongdokhibani Zitian Makata na haikibada Manipur gi puwaribu ngak senbada achoba thokdang loramba thangta asi aikoina hauziki matamda education culture amadi game and sports haiba hiram ahumda tamba yai maramasina mipum khudingmangna thangta bu yokhanaba honaba ama mathautai lengak asina su thangta yokhanaba honabada ahenba mityeng changbiyu haiki ngasigi thoramadu arts and culture gi director Sivadas Sharma Kimarks ki president N Ajit Kumar Kosem gi secretary CH Biren Sana Konung gi thangta loishang gi president TH Ibohanbi amadi Manipur gi thangta gi oza amadi mahiroi kayana saruk yakhi Loinana mamang chahi gi November 13 da lengak na thangta gi oza lau haibagi ihauda police na phaduna jail da leiruba mioi kuntareta su achamba khudol piduna ikai khumnaba utki thangta se hojikti Manipur government ki education gi smaina hapasmaina art and culture loisang da chu tongan ma thangta gi budget lama thampam toi sahi gi obasoi thoi taba loinana art and culture loisang da thangta gi oiba tongan ba posing semaga oja singa pom toi jagoi gi isai gi pungi ras gi nataga khamba thoi bi gi mai bi gi thamma jagoi gi thamba smaina chu thangta gi oiba posama oja sing hapam toi eba phamji akoina Manipur government ki mai kaida art and culture gi mai kaida ki mes ki mai kaida gi thamoi sengna thamjari Thobal District Commando gi team amana lo na thingkraba lal halop KCP P gi member ahum phare hairi ngarang nongthil pung mari makhairom taba matamda Thobal athokpam bazar da nupi police personnel sing yauba Thobal District Commando amadi kuntaruk suba Assam Rifles ki apun team amana athokpam mayai lekai dagi KCP P gi overground member Hizam Sobharani Devi chahi kunmanga apoko lekhidraba age nimai haiduba mioi phagat pangamki Parbomioi aduda wahang pauhang chathabada lalholub asigi member ani tentha mayai lekai degi namirakpam Romesh Singh Elias chahi kuntra mari apokpa N Yaima amadi lamding Cherapur degi Longjam Anand Kumar Singh chahi kuntrani thoi apokpa lekhidraba L Joy Kumar phagat pangam khibani hairi par ahum asigi mathakta case ama register tokre hairi Jawaharlal Nehru Institute of Medical Sciences, Jenims Hospital ki Incentive Care Unit ICU da thamnanaba ventilator ama ngasi Health Minister L Jantukumar na hospital asigi authorities sing da khutsinakre. Hariba ventilator asi Chief Minister gi haksel gi tengbang CMHT card amasung Ayushman Bharat PMJAY scheme implement tawbada tengbang piriba Medi Assist Insurance TPA Private Limited na donate tawrakhibani.
shor honba waba matamda miyoibagi punsi kangadariba ventilator asi khutsinabagi thoramda Jenims ki director Dr. Bhimo, medical superintendent Dr. Jitendra, health director Dr. K. Razo amasong Jenims ki senior Dr. Kayana Sarukyaki. Thoramadu mari lenana minister L. Jentukumar na Paumil Singh da Fongdorakpada ventilator asina maram oiraga lamdam asigi anaba sing layeng bada chauna kana bapi bangamlagani. National Health Mission gi maikei dagi makhatana ventilator taranipan rom lakadabasu pipeline de leire haina fongdorakhi. ICU hari without ventilator yaw da makle ICU ko bi yatre adu maramana si ventilator sing si ko ton dog jobani asi both director and the MS of Jenims authority ma ko kusin azare aduga short partner dawi si mechin se lakodagi to mechin myam su lakane de loina anuba makle life ma ti anu makle ke no ma ko mapok ama Jenims ta amu latana anaba lairaba maroina lari pangki mangda laiba aduga sigumba si atop private hostel la effort to ngam jita kangbu singda sin achobo service pi ne yabagi madugi thajaba am si short partner to bla Amaramda hauzik leiriba leibaki issue asiga mari leinana miyamna lengakta thajaba thamnaraktriba asigi matangda Paumi Singh na hangba wahangi paukhum piraduna health minister na makhatana fongdorakpada Naga Peace Talk asina maram oiraga Manipur gi apunbagi saktamda akaiba piraktanaba Manipur man asi chief minister N Birena luchingduna Manipur lenga ki maiketigi center gi luchingba kaya unaduna thamkrabani amadi Peace Talk asina Manipur gi apunbagi saktamda akaiba piroi amadi waroisin puraktrangeda stakeholders sing tanagani haina center na thajaba pirakliba asi chief minister khakki mamangdanate minister singi mamangdani haiki center na pirakliba thajaba asada miyamna su thajaba thambiyu adubu stakeholders sing tanarakpa ngaibo oina Manipur miyam amadi CSO sing na changsaliba khongjang asi makhatana democratic oina chathabadi akaiba leite haina makhatana fongdorakhi Manipur praja sing toriba CSO sing tori sing jimasi ko loinama government side wholeheartedly akoina appreciate to imamdi akoi sarkar paidi kangbu khaktina tana praja mayam gi wakhallonda sumain to bose nungaite mai to biganu haibagi madugi amma tori miyam sina impact amma government India piba adu tiampai mayam de request ni ai gi side gi government side gi onaba chief minister side gi Pili iba maklik government sa mi ama kaki mamang na piba nate mi miyang mamang dani minister miyang mamang dani minister miyang unurung matung dani de hoji congress ki team chakri congress team do sum haira kani but sida haira miyang tila aga miyang da prajala pawu tamudoi ni adu madu da shwatam na haira aduna let us wait and watch to see adu pawu di akoi ki kano sipullaga akoi sum dharna to see sukai de it's so democratic process amne ki sukai de but to bodari thajabiu hon haiba doni tawri witum thajade na haiba taraga de there is no compromise Commonwealth Literature, Culture and Folklore Haiba Hiramda Numit Nini Chupna Chathagadaba National Seminar Ama Manipur Institute of Management Studies MUG Seminar Hall Dangasidagi Chathaba Hokre. Seminar is the Department of English and Cultural Studies, Manipur University, Amadi Indian Society for Commonwealth Studies na Punna Kutsam Naduna Pangtopani. Ngasigi Thoramadi the Saruk Yakiba Department of English and Cultural Studies MUG Professor M. Manina Commonwealth Literature amadi Culture amasung Folklore gi marakta yamna khenabagum miyamna uriba asi udanaba amadi Literature asi nainabada Culture amadi Folklore na lauriba thodang sing khanghananabagi wakhalolda seminar asi pangthokpani academic te yamna kanaba pigidoriba seminar asina Commonwealth Literature amadi Culture amasung Folklore ga Leinariba Mari Kanghanbata Natana Culture Amadi Folklore bu Anoba Mayolamada Pukhatpada Chowna Mateng Oiragani Haina Fungdoki. Seminar se yamna academic oiba yamna kana ba dugumba seminar amane masina ikogi mayam ge wrong assumptions mayam ma traditional assumptions mayam literature ga culture ga lapna ba literature ga folklore ga lapna na urma mayam da dugi bridge tawna ba dugumba pot amane id nakshan na ba duga in id the study of literature in relation to culture and the folklore adugi pandam da ne koina se study tawre bse literature haiba se koina study tawma tam da thengnari bse atai karim tanate it is an expression of culture, it is the representation of culture, and in culture what we find again is Maniradagi Chairman GS Haupu na ngasi Jirachanpur District Hospital gi fibam yengsin kibaga loinana hospital gi authorities singa unadana wari sanakre ngasi nungtil pung ahum taba matamda hospital asigi medical superintendent chamber the pangthokiba mifam aduda hospital asigi CMO medical superintendent deputy medical superintendent amadi specialist Dr. Kayasu Sarukyake
Panba yabadi Churachandpur District Hospital gi patient kaya na hospital asigi doctor singna mathau ningthina tawdre haibagi complaint kaya lakpadagi ngasi Manireda gi chairman GS Haupuna hospital gi fibam adu yengsinba lakhibani hairi. National Awareness Campaign on Energy Conservation 2019 haiba hiramda state level painting competition ama ngarang Ras Bhavan da pangthokre. Competition adu National NHPC Limited na Government of Manipur amadi Manipur State Power Distribution Company Limited ka khutsam naduna lebak asada energy conservation taunabagi thorangda Ministry of Power na hogdokiba awareness campaign gi sarukama oina pangthokibani. Thoramadida Governor Dr. Nasma Heptulana Manipur gi maming lairaba layak palaikidraba RK Chandrajit Miyamna RK CS Haina Khangnaba Miyoi Asibu Nauhauna na Ningsingki. Thoramadida Health Minister L. Jantukumar su sarukyaki. Nomagi oina legal literacy program quiz competition among asi khangabok leba KM Blooming Higher Secondary gi complex tapang tokre. Competition adu Manipur State Legal Services Authority Imphal gi lamjing makhada District Legal Services Authority Thoubal na sinduna pangthokpani. Thoramadida resource person oina saruk yakiba Advocate MD Jakir Hussein na Environmental Law amadi Solid Waste Management Rules 2016 gi matangda aduga Advocate Khoishnam Lembisna Maidinguna Rights of Children amadi Child Line 1098 ki matangda wangangki. Imphal manungda pamdaba thokaningdaba thokdwa thoktanaba haiduna Imphal West District ki commando team na tongan ba mafam singda thiba humbagi thabak chathakre. Ngasi ayuk pung 8 minute yankhai dagi 9 minute nifumnga fauba prisum thongdagi jinga makhong Pauba thi humbagi thabak chathaki. Thiba humba aduda mafam adugi miyoi humbudra manga gi verification chathabada masagi saktak che yaudaba miyoi taramathoi phagatki hairi. Amaromda ngasi yukpung mapandagi mapan minute yankhai manga fauba jiri parking Maharani Bridge amadi waheng lekai bus parking dasu thiba humbagi thabak chathaki. Thi humba aduda miyoi chamaga taragi verification chathaki baga loinana masagi saktak che yaudaba miyoi taramathoi phagatki hairi. Thi humbagi thabagadu Imphal West District Police ki SP K Meghichandra gi meeting makhada OCP achobana luchingduna chathakibani. Manipur Students Federation MSF ki academic campaign Aikhoi Lairik Ningthina Tamsi gi makhada tongan ba stakeholders singa khutsamnaduna November 13 amasung 13 ta numinini chupna academic convention 2019 pangthokani haina taurambadu hauzik state asida oiriba tangdu leita dabagi fibam amasung school college singi final examination naksilakpana maram oiraga matam kaktana yaithokle haina MSF na thadurokpa cherolamada khanghalakli. Assam ki Kasar district ki Silchar town ki Mayol Maktada Leiba Manipuri Boys Hostel ki fibam yamna sokna leidi. Ngarang Ziribamda Leiba Paumi Singh namapam aduda chatuna yengsilubada Boys Hostel adugi building ki fibam yamna sokna leiram ki. Kitchen, library, amadi office sabalushin bangamdaba leiram ki. Yengsan Kongchat aduda Manipuri Benevolent Society ki President K Komla Kantana Paumi Singh da Fungdorapada Manipuri Boys Hostel asi sok Lissingamaga Chamapan, Humbudra Mari the Linkat Kibani. Hostel Asi Manipuri Benevolent Society ki Makhada Chalai Dunalai, Matamatam ki Matungina Voice Hostel Asida Manipur, Tripura, Assam Amadi Atopatopa Mapam Singdaki Lakpa Mahiro Singna, Mapamasida Lai Haike. Mahana Makatana Haiki with the Housing Lady Voice Hostel Asigi building if you Asi Sokpana, Charagna Lupa Koti, Amaga Lak Kunmuk, Oigadaba Project Amanona Sana Nabahonari. Hiramasigi matangda Manipur ki inner MP Oiriba RK Ranjan amade Manipur Food Industries Corporation Limited ki Vice Chairman K Sarat Kumar Dasu khanghan balekre haina phungdoki. Meta tarang pakpa anubo hostel ma sanar wi mak tai khona khongjang changsi lagli basi masi matangda Manipur da leiriba isin naw sing
Manipur Sarkar amadi well wisher mayam gi maiki degi su hari bo hostel se sab de khoina mateng pangan janingi ai khoi leiriba toilet ki phibam adugi je khoi asomda library kam office am service su ai khoi losin mangamdri adugi je khoi lam masi khara rolen oiba nem mani na masi su lebak thon gi art feeling gi rak patangai fadwa lupa lak mani manga na sing ba art feeling se changa daina khalli le chawrak nei khoi nokju sarwa project si sa gi karor am lupa lak kunmuki project asini adu masi matang da Manipur de leiriba Manipur Sarkar Manipur gi praja sing Manipur gi civil society organization leader sing khuding maki maiki degi ai khoi da mateng pangbiu hai mu hena lumna lojai sidi asam government no oina lawraga su kayane khona Manipur de hena khona khana thajabe hen bai tare maramdi khogi mateng pang si khoina asam government da haiba si haraga su tabi da bai tare Manipur di khoi china ong toy banina moinu hena tabi ga dra na si proposal se thamgi bane asam government da su kyara haijara sigi maramdi khogi chawa tawon me si da leriba lam si da khoina ta pesa collection targo su hoche sabangam de ba adu Manipur da leriba china myam aidi khogi mantri myam leriba aidi khogi sarkar gi magi dagi tiso magi dagi hena mateng pangaga di khoina ngasi mangjari ba manglana si soidam Damasida Kwamana Amadi Hidak Managi Pothok Sing Mapalam Dagi Pusin Belepiu Haina KCP People's War Group na Pauzelakli. Lona Tinkrabal Lalholobasna Tador Puchirola Magimatungina, Flight da, DI Truck da, Natraga, Atopa Cargo Service to Potlam Sing Asi Pusin Birakano, Karigumba Lalholobasna Tamliba Atingba Asigi Mayokta, Lepak Toklabadi Makatana Warning Pidana, Kotagani Amasung Ahakwajaira Pigani Hidakli. घरी दलेबा महिंद्रा सिवा ऑटो टेक प्राइवेट लिमिटेड के अहानबा स्मार्ट आउटलेट शोरूम अमा ngasi बिष्णुपुर डिस्ट्रिक्ट के मोइरांग ओक्सोंगबुंगदा मोइरांग म्युनिसिपल काउंसिल की चेयरपर्सन रोमी बलाना हांगतोख्रे हांगतोपगी थोरम अदुगा मरी लेनना शोरूम अदुगे सेल्स मैनेजर आई किरण कुमार ना फोंगदोरपदा इम्फाल दगी खरा हाइदोप मफम सिंगदा लेरिबा कस्टमर सिंगदा महिंद्रा की प्रोडक्ट सिंग असि माई पाकना फंगहन्नबगी पांदमदा शोरूम असि हांगतोपनी हाइखि Pros and cons of Citizenship Amendment Bill haiba topic tapangto ki bas state level essay writing competition ki result lauthokle DM College of Arts ki maibam Safir Rahman na ahanba Pettigrew College Ukrul ge Solemon Jimek na anisba amadi Manipur College ki Haubam Krishna Kumari na ahumsuba position takre makong mathang tarba singda mana yanthokpugi thoram November 19 da Palace Compound leba MSFDS tapangthokani haina Directorate of University and Higher Education gi cherol amana khangalakli. Implementation of ST Scholarship on National Scholarship Portal haiba as the district level workshop among asi Churachandpur gi YPA hall da pangthokre. Manipur lenga ki Directorate of Tribal Affairs and Hills na sponsored tawdana pangthoki ba workshop aduda Churachandpur district amadi Fairzaul district ki JTO singsu sarukyake. Howzek sanabagi pauda. Om Subai SS Mani Sharma Memorial 3rd Division Football League da KYC Awang Kurkul Mai Pakre. Football League asigi ngasi sanakiba Tara Suba League da KYC Awang Kurkul gi sanaroi Robert na match ki taramari amasung nifu mapan suba minute sing da panzal ani aduga lungau how na match ki Yangkai mga suba minute da panzal amaga chanduna USC Payengbo panzal ahum amada maitiba PK. Match asida maithi hauraba USC Phayengi amatangairaba panzaladuna match ki humbunithoi suba minute kamin thang na chanke. Imphal West District Football Association ki meeting makhada chathariba league asida team taramathoi na saruk yari hayeng league asigi taramathoi suba league da KYSC Hyangthang amadi isa mayang Imphal ga trainthoi suba league na juvenile club tera amasung SYSC Sangai Thil Anina Lamba Taunaragani. Humpumapan Suba CRPF Battalion Manipur ki meeting makhada pangthokliba Inter-Village Football Tournament ki final match sananaba sem sabaloikre. Humpumapan Suba Battalion CRPF Manipur ki meeting makhada Civil Action Program ki thabak thoram ama oina tha asige tarahumdoi dagi chatharakliba Inter-Village Football Championship asigi ngasi sanakiba ahanba semi-final da Hiai Luang Sangbam na Mangal FC Team A Khabambu kicks from penalty marks te panzal nipan taruk ta maithiba pibangam kibaga loinana football tournament asigi ngasi sanakiba anisuba semi-final dana Mangal FC Team B Khabamna North Achambigai Development Organization Asanbigai Awang Lekaibu kicks from penalty marks te panzal manga ahumda maithiba PK Team Nipan na saruk
duna knockout basis to chathariba football tournament asigi hayeng sanagadaba final match aduda hiai luang sangbam amadi mangal FC team B khabam anina lamba tawnaragani Mangasuba Sri Gopal Deva Kang Tournament ki chahi humpu suruba singi oiba Super League Kang Tournament ta singjamai kangkhut mai pakre. Yar School kangkhut na sindunung asi Yar School ki Kang Sangda sanakiba Kang Tournament asigi Super League ki match aduda singjamai kangkhut na ahan bahapta panjal tara amadi anisu bahapta na panjal tara mathoi punna panjal kun mathoi aduga Bamdiar kangkhut na ahan bahapta panjal nipan amadi anisu bahapta panjal mapan punna panjal tara taret chankiba match asi Singjamai Kangkhutna Bamdiar Kangkhutpo Panjal Mari Damai Thibu Pikhi. Manipur ki tongan mamphum singdagi lakpa Kangkhut tare nasaruk yariba Super Kang League asigi hayeng sanagadaba league match amada Yar School Kangkhut amasung Thangmaiban Kangkhut anina lamba tawnaragani. First STAI India Open International Taekwondo Championship 2019 the gold medal Laura Krabi Kangabam Rosie ngasi Imphal da thunglakre. Tournament asi New Delhi da tha asigi nipan dagi tara fawba pangthokhibani. Bangladesh, India, Uzbekistan amasung Nepal ge sanarui kaya na saruk yakiba tournament aduda Rosie na open category the gold medal lobangamki. Rosie asi Taekwondo masana da state amadi national level tournament singda medal loraktuna Manipur gi danatana lebag asigi mingchat purakrabi sanaroi amani Arab the bulletin asigi headlines amuh namyam da thamjari Center na pirakliba thazabada Manipur lengang na thazaba thambana assembly gi session kobagi matang yogdri haidna kaudabani kauroi haibanate haina chief minister N Birena phongdorakli Naga solution na Manipur gi ngamkhaida akaiba amata leihaloi haina Prime Minister na thazaba piraklaba fawda aiba cherol piu haina kokomina demand tawribasi karamba leibak chanabage haina RK Ranjan na hanglakli Lamdamasigi Furup Singya Achumba Puari Ningtina Iduna Thamhaudrabadi Chahi Kharagi Matungda Achoba conflict Thorakpa Yai Haina MP Dr. RK Ranjan na phongdokre Amasung Association of Radiation on Tagadaba Taramari Sube Annual Conference ngasi Imphal de Manipur gi Governor Dr. Nazma Heptula na hongdokre
practice chapter